यामना सखंगनरबा आर्टिस्ट अमा ओइगे हायरबदि डिसिप्लिन ngakpaga loinana matamgi mamal khangna satkadabani haina MLA Karam Shyamna phongdokhre sumthang artist lamdamsigi saknairaba sumanglila kanglup ama oiriba sumthang creative artist association gi taratare chuba mapok kumon palan thorum ngase lilong chajing maireng khongda leiba community hall da pangthokre thorum aduda langthabal SC MLA Karam Shyam Singh na Sumthang Creative Artist Association की President T.S. Nilo Singh, Sumthang Creative Artist Association की Director L. Dorendro Singh, Theatre Activist P. Kogen Singh अमदे Scriptwriter Niladhaja Khumanna Athomeitunglen Singh ओइना सरु याकी थरम अदुदा सुमांग लीला कांगलुप असिगे Secretary Yumnam Jogenna फोंगदोखिबदा लीला कांगलुप असि कुमजा लिसिंगनी निपान की नवेंबर की तांग तरा मरीदा लिखत की बनी मतम अदुदगी हौदुना ngasi फावबा मियाम की सेवा तौदुना लागली लोनना मणिपुर स्टेट कला एकेडमी ना सिनबा सुमांग लीला फेस्टिवल अमदे अतै लीला की कंपटीशन कयादा सरू याखरे मतम की मतुंग इन्ना ngasi लीला कांगलुप असि थिएटर अमदे सुमांग लीला अनि तुना चमिनादुना मियाम की थगल तौजरी हाइखि थोरम अदुदा MLA Karam Shyamna थक्सी खासी थगलोन ngakpa haibasi sumang lila artist singedi yamna maru oi miyamna sakhangba artist ama oige hairabadi discipline ngakpa galoinana matamgi mamal khangna chatkadabani haike mahakna makha tana haike artist haibasi kathokpani selgi ngakta khanba yade miyamna theater amade sumang lila gi artist singda ikai khuna utpaga loinana minungsi utpigadabani haike thoromgi manung sanna हंदकता पुनेदा पांगथोखिबा भारत उत्सव 2025 दा ओवरऑल की मना फंगलख्रबा सुमथांग क्रिएटिव आर्टिस्ट एसोसिएशन की स्टेट आर्टिस्ट सिंह दा सर्टिफिकेट सिंसु येंथोखे।